Wari asi pupu bobo leringe matamgi warine. Matamda ai class 3 kare. Akhoi gi ponafam lamdamdi palaroige. Akhoi gi khuldi oraga maning leka haina leka amale. Aduda akhoi gi lo urame. Akhoi gi lo do akhoi lekai da khamba koba. Akhoi pupu gi mamanaba. Ainadi ipal haina kawe. Mangonda uhan mane tangkhai sabi tawnai. Akhoi gi lofam da mayam gi lofam dagi yamna hena pharame. Sahi khudingi phaugi potosi marang kaina lo ame. Nongsu tha matamne akhoi gi lodrusu yamna phajarame. Isang sanglaga phausu pan ba horpa matamne. Akhoi ipanda ipangi nupi abu hekta harage. Moi anisha lausangduda ahing lektuna akhoi lawda moina ubane. Noma aiga akhoi pupuga ayungata walking chatlame. Ipaladuso labukta ahing leuraga kara ame. Matamduda akhoi pupuna ita nang thinaba yamna phare lawdubu kamai tawrige haiduna hangame. Maduda ipandana ita mamang chahidagi handangni hena lawse yamna phakre. Hore numidang waram walking oina ngahatang koithoro haiduna ipansina harame. Masida akhoi pupuna hoi hoi ai hore laage. Asamna hainaduna ipandusu chakre. Akhoi pupu akhoi nisu yumda change. Aisho skun chatnaba haiduna lusilaga chatle. Pungsu ahumuk tare aisho halae. Saksa thoba matung ngahak leiraga pupuna labuta law yung sarapadagi numidang waramgi pung 3 muk taba matamse pupugi second number do tonga pupu ibani lae. Lafamda yore numidang waram ko ore numina mayum changamdagi matam go oibaga famda kyadi phajakre. Ipana hagumna handakti lawse yamna pharame. Isang sangladana yengthokluba maike khuding isangda sange yamna su phajai. Akoisa ngahai ipanga wari sanari abona salolaktuna akoi puna wari sana sana sada thakli sa thakna wari sanaraga leiba matamda matamuda akoina leiribe loksungsigi hekna kanda nasik pambi mahawe madado kwakse tongi kwakdo ahumari disuni kwakdo yamna kanna lalaktuna khongli pupuna hai ngasigi kwakho khongse kanum tawida afaba thambiramo fataba paudi pubi khwaina soli nongso mangjilapa male akhoso chatnaba tawraga haiduna yumda halakle nimitare imana chak thongli aboka pupuga aigena fungada mai tikuna leri babadi matamda thaba ma sakhibane halaktri nongso kharkhasu ba hore maraktuda khakpa lawbusu yawri ngahaki matung akha arauga loinana Braza taba manba makolama yamna nakna hauna takhi nongdi sungle lepte akhoi baba so halame pungso sotle masado yudi phunani ngawra laise madada pupuna baba da hai yudo amungawra ga la abani ne thabok sapani ne chakhraga haiduna baba da chai adu baba da kaimte khumde adum maika da changkhre sakslore baba di chaningre ne chadre Akhoidi sathoe aduga tumnaba tawre aisha pupuga tume nongambaga pupu ibani walking tholokpane adugadi lekai mi mayam ama mahi pungsenda chanakhe moina selebada labulomdane madu ubada pupuna akhoi lekai gi amba mada kaidaba yarga hangma matamda ngarang akha araw nong khongbaduna brajana tarakpada mi leitaba yawre na harame pupusu ha kanano haise bungo aduda nupaduna khura hoigi lofamdane haiduna harame masidagi pupu ekhusa yamna pakhana labulomda selakhi wafamda yobada mi myamse akhoi lawsangduda omsinduna lerame pupu ibanisu yamna suna sangsilakpane adubu akhoi gi lawsangduda oramiba maongda yamna phibam sadana ipaniga apokada haksang ayamba maina sakthituna leramiba saktamda ubada pupuse hi launa kapkhe ipandugi masa singsho yamna kana kapi laksangdugi nakanda horiba nasipambi aduda brazana kharaga tarakpa aduda mai horga laksangdo maina sakpo orongani haina
ꯃꯌꯥꯝꯁꯦ ꯃꯍꯩ ꯄꯉꯥꯡꯗ ꯉꯥꯡꯅꯩ꯫ ꯅꯥꯁꯤꯛ ꯄꯥꯝꯕꯤꯁꯦ ꯌꯥꯟꯊꯠꯂꯁꯤ, ꯕ꯭ꯔꯖꯅ ꯈꯥꯏꯈꯤꯕ ꯎꯁꯦ ꯊꯝꯕ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯍꯥꯟꯅ ꯑꯝꯇ ꯄꯣꯠꯂꯣꯏꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯕ ꯁꯥꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯈꯔꯁꯨ ꯄꯣꯠꯂꯣꯏꯕ ꯌꯥꯎꯕ ꯂꯥꯛꯅꯩ꯫ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯣꯠꯂꯣꯏꯕꯁꯨ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯌꯨꯝ ꯌꯧꯔꯒ ꯄꯨꯄꯨ, ꯑꯕꯣꯛ, ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯩ꯫ ꯄꯨꯄꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯃꯔꯥꯏꯕꯛꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯨꯄꯨꯅ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯤ꯫ ꯃꯁꯤꯡꯗ ꯑꯕꯣꯛꯅ ꯏꯃꯥꯗ, ꯏꯕꯦꯝꯃ, ꯃꯤ ꯂꯩꯇꯕ ꯌꯥꯎꯕꯅꯤꯅ ꯆꯐꯨ ꯎꯌꯥꯟꯗꯣ ꯐꯦꯡꯗꯣꯛꯂꯨꯆꯣ, ꯏꯃꯨꯡꯒꯗꯣ ꯋꯥꯏꯔꯝ ꯐꯖꯅ ꯇꯩꯊꯣꯛꯎ, ꯍꯌꯦꯡ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯉꯥ ꯌꯥꯎꯕ ꯄꯣꯠꯁꯛ ꯑꯝꯇ ꯆꯥꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯑꯕꯣꯛꯀ ꯄꯨꯄꯨꯒꯁꯨ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯕꯕꯥꯁꯨ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯦ꯫ ꯑꯕꯣꯛꯅ ꯍꯥꯏ, ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯊꯣꯡꯒꯥꯟꯗ ꯉꯥꯏꯍꯥꯛ ꯂꯩꯈꯣ ꯍꯥꯏꯗꯨꯅ ꯆꯔꯨ ꯈꯔ ꯃꯩ ꯊꯥꯗꯨꯅ ꯕꯕꯥꯕꯨ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯕꯕꯣꯛꯅ ꯏꯁꯤꯡ ꯕꯥꯇꯤꯟ ꯑꯃꯗ ꯁꯨꯃꯥꯡꯗꯒꯤ ꯇꯨꯜꯁꯤ ꯃꯅꯥ ꯈꯔ ꯍꯦꯛꯇꯨꯅ ꯕꯕꯥꯒꯤ ꯃꯁꯥꯗꯁꯨ ꯈꯤꯛꯄꯤꯔꯝꯃꯤ꯫ ꯑꯩꯅ ꯐꯗꯤꯁꯥꯄꯣꯠ ꯂꯧꯊꯣꯛꯇꯨꯅ ꯕꯕꯥꯗ ꯄꯤ꯫ ꯕꯕꯥꯗꯣ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯕ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯕꯥꯁꯨ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯀꯥꯔꯛꯑꯦ꯫ ꯑꯗꯨꯒ ꯄꯨꯄꯨ, ꯑꯕꯣꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯄꯨꯄꯨꯅ ꯕꯕꯥꯗ ꯍꯥꯏ, ꯏꯕꯨꯡꯉꯣ, ꯍꯌꯦꯡꯁꯦ ꯂꯧꯁꯪꯗ ꯆꯠꯇꯨꯅ ꯂꯧꯁꯪꯗꯣ ꯁꯤꯗꯣꯛꯇꯨꯅ ꯑꯃꯨꯛꯇ ꯁꯦꯝꯖꯤꯟꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏꯅ ꯍꯥꯏꯈꯤ꯫ ꯕꯕꯥꯅꯁꯨ ꯑꯩ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯇꯨꯅ ꯁꯦꯝꯖꯤꯜꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯗꯤ ꯌꯥꯝꯅ ꯃꯪꯉꯤ, ꯅꯨꯡꯁꯤꯠꯁꯨ ꯈꯔ ꯑꯗꯨꯝ ꯁꯤꯠꯂꯝꯃꯤ꯫ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗꯅꯤ ꯕꯕꯥ ꯏꯕꯥꯅꯤꯁꯦ ꯂꯧꯁꯪꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝꯗ ꯌꯧꯕꯗ ꯑꯩꯗꯤ ꯏꯁꯥꯁꯦ ꯏꯀꯤ ꯀꯤꯕꯒꯨꯝ, ꯉꯁꯥꯏ ꯏꯄꯟꯒ ꯑꯕꯣꯛꯀ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡꯗꯣ ꯁꯨꯝ ꯅꯤꯡꯁꯤꯡꯉꯒ ꯃꯤꯍꯨꯟꯁꯦ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯕꯕꯥꯗ ꯍꯥꯏ, ꯕꯕꯥ, ꯌꯨꯝꯗ ꯀꯥꯔꯁꯦ, ꯉꯁꯥꯏ ꯄꯨꯄꯨꯒ ꯕꯣꯕꯣꯛꯀꯒꯤ ꯃꯁꯛꯇꯣ ꯃꯤꯠꯁꯤꯗ ꯎꯔꯛꯏ, ꯑꯩ ꯌꯥꯝꯅ ꯀꯤꯌꯦ ꯕꯕꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯕꯕꯥꯁꯨ ꯍꯣꯏ ꯍꯣꯏ, ꯏꯆꯥꯅꯕꯨ ꯀꯤꯌꯦꯗꯤ ꯆꯠꯂꯁꯤ, ꯑꯗꯨꯕꯨ ꯀꯅꯥꯅ ꯀꯩꯗꯧꯗꯣꯏꯅꯣ, ꯕꯕꯥ ꯌꯥꯎꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯕꯕꯥꯅ ꯑꯩꯕꯨ ꯀꯤꯗꯅꯕ ꯍꯥꯏꯗꯨꯅ ꯊꯦꯝꯃꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯦ꯫ ꯏꯃꯥꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯤ꯫ ꯑꯩꯁꯨ ꯑꯕꯣꯛꯀ ꯐꯨꯡꯒꯥꯗ ꯃꯩ ꯍꯧꯒꯠꯂꯤꯕꯗꯣ ꯇꯤꯛꯇꯨꯅ ꯐꯛ ꯊꯥꯗꯨꯅ ꯂꯥꯏꯔꯤꯛ ꯇꯧꯔꯤ꯫ ꯄꯨꯄꯨꯁꯨ ꯏꯄꯜ ꯍꯣꯏꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯑꯝꯃꯦ꯫ ꯄꯨꯄꯨ, ꯑꯕꯣꯛ, ꯕꯕꯥ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯩ ꯇꯤꯛꯂꯤ꯫ ꯕꯕꯥꯅ, ꯄꯥꯕꯨꯡ, ꯉꯁꯥꯏ ꯂꯧꯕꯨꯛꯇ ꯆꯠꯂꯨꯕꯅꯦ, ꯂꯧꯁꯪꯗꯣ ꯐꯤꯕꯝ ꯌꯥꯝꯅ ꯆꯥꯍꯧꯗ꯭ꯔꯦ, ꯍꯌꯦꯡ ꯀꯅꯥ ꯀꯅꯥꯅꯣ ꯈꯔ ꯇꯧꯔꯒ ꯆꯠꯇꯨꯅ ꯕ꯭ꯔꯖ ꯇꯥꯈꯤꯕ ꯅꯥꯁꯤꯛ ꯄꯥꯝꯕꯤꯗꯨꯁꯨ ꯌꯥꯟꯊꯠꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯨꯅꯁꯨ ꯍꯣꯏ ꯍꯣꯏ, ꯌꯥꯟꯕ ꯃꯇꯝꯗ ꯂꯥꯏꯕꯛ 3ꯂꯛ ꯀꯠꯇꯨꯅ ꯌꯥꯜꯂꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯒ ꯂꯧꯁꯪꯗꯨꯁꯨ ꯅꯧꯅ ꯁꯥꯗꯣꯛꯑꯁꯤ, ꯍꯥꯟꯅꯒꯤ ꯃꯐꯝꯗꯣ ꯅꯠꯇꯕ ꯈꯔ ꯊꯩꯗꯣꯛꯑꯒ ꯁꯥꯁꯦ ꯍꯥꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯒ ꯕꯕꯥꯅ ꯃꯃꯥꯟꯅꯕ ꯈꯔ ꯍꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯀꯥꯔꯝꯃꯦ꯫ ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯁꯤꯡ, ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯉꯔꯥꯡ ꯕ꯭ꯔꯖ ꯇꯥꯈꯤꯕꯗꯣ ꯅꯣꯏꯒꯤ ꯂꯧꯕꯨꯛꯇꯅꯤ ꯍꯥꯏ, ꯀꯃꯥꯏ ꯇꯧꯔꯤꯅꯣ, ꯃꯤ ꯁꯤꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯣꯖꯥꯁꯤꯡ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯕ ꯃꯇꯨꯡ ꯑꯩꯁꯨ ꯄꯨꯡ 3 ꯇꯥꯔꯦ ꯌꯨꯝꯗ ꯌꯧꯔꯛꯄ꯫ ꯑꯩꯈꯣꯏ ꯃꯥꯡꯒꯣꯟꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯦ꯫ ꯑꯩꯁꯨ ꯆꯪꯂꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯌꯦꯡꯕꯒꯨꯝ ꯇꯧꯔꯝꯃꯦ꯫ ꯑꯩꯁꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯦ꯫ ꯑꯗꯨꯒꯗꯤ ꯃꯗꯣ ꯑꯇꯩ ꯀꯩꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯉꯁꯥꯏ ꯕꯕꯥ ꯍꯣꯏꯅ ꯉꯔꯥꯡ ꯕ꯭ꯔꯖ ꯇꯥꯈꯤꯕ ꯅꯥꯁꯤꯛ ꯄꯥꯝꯕꯤꯗꯣ ꯌꯦꯡꯕ ꯃꯇꯝꯗ ꯊꯦꯡꯅꯔꯛꯄ ꯕ꯭ꯔꯖ ꯑꯣꯏꯔꯝꯃꯦ꯫ ꯃꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯎꯕꯅꯦ꯫ ꯃꯨꯁꯨꯛ ꯃꯨꯏ, ꯁꯤꯡꯖꯪꯒꯤ ꯃꯑꯣꯡꯗ ꯇꯧꯋꯦ, ꯅꯨꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯦ꯫ ꯃꯥꯒꯤ ꯀꯥꯗꯅꯤ ꯄꯨꯄꯨꯅ ꯊꯝꯃꯤꯕꯁꯦ꯫ ꯅꯨꯃꯤꯠꯁꯦ ꯁꯣꯔꯥꯠ ꯍꯌꯦꯡꯅꯦ ꯍꯥꯏꯕꯒꯤ ꯉꯁꯤꯒꯤ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯅꯤ꯫ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝꯅꯤ꯫ ꯂꯧꯕꯨꯛꯇ ꯊꯕꯛ ꯆꯠꯂꯨꯔꯒ ꯀꯥꯟꯅꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯧꯁꯪ ꯁꯥꯔꯝꯕ ꯖꯒꯥ ꯑꯗꯨꯋꯥꯏꯗ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯒ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯒ ꯃꯍꯦꯛꯇ ꯁꯦꯝꯄꯥꯠꯇꯕꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯂꯥꯛꯀꯦ, ꯉꯥꯏꯈꯨꯑꯣ ꯍꯥꯏꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯥꯝ ꯊꯨꯅ
ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯅ ꯍꯥꯏ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯦ ꯃꯃꯥꯡꯉꯩꯒ ꯏꯃꯥ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯍꯨꯏꯁꯤꯡꯅ ꯀꯞꯄ ꯈꯣꯡꯕ, ꯁꯟꯁꯤꯡꯁꯨ ꯄꯪꯈꯣꯡꯗ ꯈꯣꯡꯉꯝꯃꯤ꯫ ꯅꯣꯡꯁꯨ ꯇꯥꯔꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯇꯝꯗ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯅꯔꯤ꯫ ꯄꯨꯄꯨꯗꯤ ꯆꯥꯛ ꯆꯥꯕꯁꯦ ꯌꯥꯝꯅ ꯊꯨꯏ꯫ ꯅꯣꯡꯒ ꯇꯥꯔꯛꯄꯁꯤꯗ ꯃꯄꯥꯟꯗ ꯀꯩꯀꯩ ꯂꯩꯒꯦꯅ ꯌꯦꯡꯕ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯄꯨꯄꯨꯅ ꯊꯣꯛꯈꯤꯕꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯄꯨꯄꯨꯅ ꯂꯥꯎꯕꯒꯤ ꯃꯈꯣꯟꯗꯣ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯄꯥꯈꯠꯇꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯏ꯫ ꯑꯗꯨꯒꯗꯤ ꯄꯨꯄꯨꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯩꯔꯝꯃꯦ꯫ ꯕꯕꯥꯅ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡꯅ ꯍꯪꯕꯗ ꯅꯄꯟꯒ ꯅꯕꯣꯛꯇꯨꯒ ꯃꯈꯨꯠ ꯁꯝꯅꯔꯒ ꯆꯨꯔꯤ ꯇꯥꯐꯝ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯦ꯫ ꯑꯩꯅ ꯅꯣꯡꯃꯔꯛꯁꯤꯗ ꯀꯥꯈꯠꯂꯣ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕꯅꯦ꯫ ꯑꯗꯨꯒꯗꯤ ꯇꯞꯅ ꯇꯞꯅ ꯁꯨꯃꯥꯡ ꯃꯇꯣꯟꯂꯣꯝꯗ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯄꯨꯄꯨꯁꯤꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯄꯨꯗꯣ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯦ꯫ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯄꯣꯊꯥꯍꯜꯂꯝꯃꯦ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯄꯨꯡꯁꯨ 9ꯃꯨꯛ ꯇꯥꯁꯤꯜꯂꯛꯑꯦ꯫ ꯇꯨꯝꯊꯅꯕ ꯍꯧꯋꯦ꯫ ꯑꯩꯗꯤ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯀꯤꯒꯜꯂꯦ, ꯑꯉꯥꯡꯒ ꯑꯣꯏꯕꯒ꯫ ꯑꯗꯨꯅ ꯄꯨꯄꯨꯒ ꯇꯨꯝꯃꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯦ꯫ ꯑꯩꯈꯣꯏ ꯄꯨꯄꯨꯗꯣ ꯆꯣꯔꯣꯟꯁꯨ ꯌꯥꯝꯅ ꯂꯣꯜꯂꯛꯈꯤ꯫ ꯑꯩꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯥꯡꯅꯤ꯫ ꯑꯩꯅ ꯄꯨꯄꯨ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯂꯦꯡꯍꯟꯕꯅꯦ꯫ ꯄꯨꯄꯨꯗꯣ ꯑꯩꯅ ꯂꯦꯡꯍꯜꯂꯁꯨ ꯑꯗꯨꯝ ꯆꯣꯔꯣ ꯂꯣꯜꯂꯒ ꯃꯈꯨꯠꯇꯣ ꯃꯊꯕꯥꯛꯇ ꯊꯝꯗꯨꯅ ꯁꯨꯝ ꯂꯩ꯫ ꯑꯩꯅ ꯕꯣꯕꯣ ꯍꯧꯗꯣꯛꯇꯨꯅ ꯕꯣꯕꯣ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯄꯨꯄꯨꯕꯨ ꯍꯧꯗꯣꯛꯑꯦ꯫ ꯃꯁꯤꯗꯒꯤ ꯄꯨꯄꯨꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯏ꯫ ꯑꯩꯅ ꯄꯨꯄꯨ ꯃꯪꯗ ꯀꯩꯀꯩ ꯎꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯦ꯫ ꯄꯨꯄꯨꯅ ꯑꯀꯤꯕ ꯃꯪ ꯑꯃ ꯃꯪꯉꯨꯔꯦ, ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯄꯨꯄꯨꯒ ꯕꯣꯕꯣꯒꯁꯦ ꯀꯣꯛꯀ ꯃꯣꯡꯒ ꯇꯥꯏꯅꯕꯒ ꯍꯦꯛꯇ ꯇꯨꯝꯃꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯈꯪꯗꯦ, ꯑꯩꯈꯣꯏꯒꯤ ꯐꯛꯂꯥꯡꯒꯤ ꯘꯔꯤꯁꯦ ꯃꯇꯝꯗꯨꯗ ꯄꯨꯡ 12 ꯇꯥꯕꯒꯤ ꯈꯤꯡꯉꯛꯑꯝꯃꯦ꯫ ꯃꯈꯣꯟꯗꯨꯗ ꯑꯩꯗꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯨꯔꯦ꯫ ꯑꯩꯁꯦ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ꯫ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯤ, ꯂꯦꯞꯇ꯭ꯔꯤ꯫ ꯈꯪꯗꯦ, ꯃꯄꯥꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯟ ꯑꯃ ꯑꯩ ꯇꯥꯔꯛꯈꯤ꯫ ꯏꯁꯥꯁꯦ ꯀꯤꯕꯅꯁꯨ ꯊꯛ ꯊꯛ ꯅꯤꯛꯈꯤ꯫ ꯑꯩꯅ ꯐꯩꯖꯨꯞꯁꯦ ꯈꯨꯝꯖꯤꯜꯂꯒ ꯑꯩ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯀꯤꯅ ꯀꯤꯅ ꯑꯗꯨꯃꯛ ꯅꯣꯡꯉꯥꯟꯈ꯭ꯔꯦ꯫ ꯏꯄꯟꯒ ꯑꯕꯣꯛꯀꯤ ꯁꯣꯔꯥꯠ ꯅꯨꯃꯤꯠꯅꯦ꯫ ꯑꯩꯈꯣꯏ ꯏꯃꯨꯡ ꯂꯣꯏꯅ ꯄꯨꯟꯅ ꯆꯠꯂꯦ꯫ ꯑꯩꯈꯣꯏ ꯏꯄꯟꯒꯤ ꯃꯆꯥ ꯃꯃꯧꯁꯤꯡꯗꯣ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯣꯏꯅ ꯀꯞꯄ ꯎꯔꯒ ꯑꯩꯁꯨ ꯃꯤꯠꯇꯒꯤ ꯄꯤꯒꯤ ꯏꯔꯥ ꯆꯦꯜꯂꯛꯈꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯂꯣꯏꯅ ꯀꯞꯅꯩ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ, ꯑꯩꯁꯦ ꯀꯞꯇꯦ꯫ ꯑꯁꯨꯝꯅ ꯁꯣꯔꯥꯠꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯐꯧꯁꯨ ꯃꯨꯜꯂꯛꯄ ꯃꯇꯝ ꯑꯣꯏ꯫ ꯃꯤ ꯑꯇꯣꯞꯄꯁꯤꯡꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯂꯧꯁꯪꯗ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯐꯧꯁꯤꯡꯗꯣ ꯌꯦꯡꯁꯤꯜꯂꯤ, ꯁꯦꯟꯅꯕ ꯇꯧꯅꯔꯤ꯫ ꯑꯩꯈꯣꯏꯗꯤ ꯂꯧꯁꯪꯗꯨꯗ ꯑꯍꯤꯡ ꯂꯦꯛꯇꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯐꯧꯗꯣ ꯃꯨꯜꯂꯦ꯫ ꯃꯁꯤꯗꯒꯤ ꯄꯨꯄꯨꯅ ꯕꯕꯥꯗ ꯉꯁꯤꯗꯒꯤ ꯏꯕꯦꯝꯃꯒ ꯅꯪꯒ ꯑꯍꯤꯡ ꯂꯦꯛꯎꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯕꯕꯥꯁꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯏꯃꯥꯒ ꯕꯕꯥꯒ ꯑꯍꯤꯡ ꯂꯦꯛꯄ ꯆꯠꯈꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯦ꯫ ꯃꯤ ꯂꯩꯇꯕ ꯃꯐꯝ ꯍꯥꯏꯕꯁꯦ ꯃꯊꯤ ꯈꯔꯗꯤ ꯑꯗꯨꯝ ꯐꯣꯡꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯒꯗꯤ ꯕꯕꯥꯒ ꯏꯃꯥꯒꯅ ꯂꯦꯛꯄ ꯃꯇꯝꯗꯣ ꯃꯗꯨꯗ ꯊꯦꯡꯅꯔꯛꯄ ꯊꯧꯗꯣꯛꯇꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯝꯃꯦ꯫ ꯕꯕꯥꯗꯣ ꯍꯧꯗꯣꯛꯑꯦꯅ ꯍꯥꯏ꯫ ꯅꯨꯄꯤ ꯑꯃ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯣ ꯁꯨꯝ ꯅꯛꯅ ꯅꯛꯅ ꯌꯥꯝꯅ ꯍꯧꯅ ꯇꯥꯔꯦꯅ ꯍꯥꯏ꯫ ꯃꯇꯝꯗꯨꯗ ꯕꯕꯥꯅ ꯏꯄꯟ, ꯑꯕꯣ ꯅꯁꯛ ꯈꯪꯉꯦ, ꯈꯛꯇꯪ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯀꯞꯄꯗꯣ ꯆꯞ ꯂꯦꯞꯈꯤ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯀꯩꯝꯇ ꯇꯧꯔꯛꯇ꯭ꯔꯕ ꯖꯥꯠꯅꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯕꯕꯥꯍꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯛꯑꯦ꯫ ꯑꯗꯨꯒ ꯄꯨꯄꯨꯗ ꯋꯥꯔꯤ ꯄꯨꯡ ꯇꯝꯃꯦ꯫ ꯃꯁꯤꯗꯒꯤ ꯄꯨꯄꯨꯅ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯃꯐꯝꯗꯣ ꯂꯥꯏ ꯈꯨꯔꯝꯊꯣꯛꯑꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯤ ꯀꯩꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯍꯤꯡꯗ ꯀꯞꯂꯝꯕ ꯀꯌꯥ, ꯃꯤꯌꯥꯝꯅ ꯁꯟꯗ꯭ꯌꯥ ꯌꯥꯆꯜꯂꯛꯄ ꯃꯇꯝꯗ ꯂꯧ ꯁꯨꯔꯒ ꯀꯥꯔꯛꯄ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯑꯀꯤꯕ ꯀꯌꯥꯗꯣ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯧꯁꯨ ꯐꯖꯅ ꯂꯣꯛꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯐꯧꯗꯣ ꯇꯪꯈꯥꯏ ꯑꯃꯗꯤ ꯏꯄꯟ, ꯑꯕꯨꯍꯣꯏꯒꯤ ꯃꯆꯥꯁꯤꯡꯗ ꯄꯤꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯧꯐꯝꯗꯣ ꯌꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎꯅꯨꯄꯥ ꯑꯃꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ꯫